Loyalam E-PAO tabiriba khudimakpu Huitram Susmitana numidangi paw pizari ahanbida maruoiba headline. Trust Building Mission gi manung channa CM Khemchan ukhul da khungchat Phongdokhre tangdu leitaba hanjilaknaba wari watai shanaba natana atopa pambai amata leite haina CM na Phongdokhre UNC na sinduna naga isugi matangda closed door meeting Phongdokhre naga singna tumina leiribasi asonmani haina loridabani haina UNC na Phongdorakli Tronglaobi gi tamthiraba mihatpu namsinaba langak na honaroidabani haina Phongdorakli paw sandora pijari Trust Building Mission gi manung chana CM Khemchan ukrol da khungchat Phongdokhre tangdu leitaba hanjilaknaba wari watai shanaba natana atopa pambai amata leite haina CM na Phongdokhre Chief Minister Yumnam Khemchan na Trust Building Mission gi saruk ama oina ngasi ukrol district ta khungchat Phongdokhre loinana district adu leiriba tongan ba khul singi mihut kangbu singa wari sanakhre khongchat aduga mari lenana Chief Minister na haikibada mafam aduda tangdu leitaba puraknabagi damakta kuki amasung tangkhul naga community ani gi marakta leiriba thajanadaba asi kokna bhona ba changi tangdu leitaba phibam hanjilaknaba wari sanaba natana atopa lambi leite haina Phongdokhre Chief Minister na makhatana haikibada community kudimaki oina aphaba amasung fattaba myusing loina legani adumapo common citizens sing adubu micham miyam sing amasung kari su khangjadaba angang sing ingna chingna amasung nungsi chanana leminaba honaba changi haiki Chief Minister gi ukhul khongchat kamari lenana thawai kuki village da kuki nupi singa interaction program amasu pangtokhi tharam aduda kuki nupi singna mafam aduda thokliba irang adugi matangda mapi tana kaptuna Chief Minister da wakat kaya thamgatkhi Madugi Pokumda Chief Minister na mahaksu miyoiba amani makoida phawriba awaba amasung nungaitaba sing adu mangonda su phawri adubu leiriba phibam adu mahausagi phibam da hanjalaktuna santi laknabagi damak wari sanaba natana atopa pambai amata leite hingsagi thawong sing chathabana tungi mirol oiriba angang singda chaitheng kaya piriba adugi damakta mahaksu nungaitaba phawi hairaduna mafam aduda kanglup khudimaki miyosing nungsi chanana leminanaba appeal tawkhi Hayengdei Langthabal AC de leba mahai loisang dukan kaithel sing total shutdown Touragani Haina Jayentana Phongdokhre Tronglaobi Thoudok Hayengdei Phongdokpa oina Langthabal AC na konba mafam da leba mahai sang dukan amadi kaithel sing total shutdown Touragani Haina Langthabal Kendra Clubs Coordinating Committee amadi Langthabal Kendra Mairapai Coordinating Committee na Langthokhre Wafam asing asi pigliba angang ani yauna micham manga hatkiba Tronglaobi gi Thoudok Hayengdei Phongdoladuna kakwa community hall da miyam gi oiba mifam pangtoktuna laikhidrba singi photo da haikaleka tamnuna awaba Phongdokpi thoramda committee asigi general secretary Thingbai Jam Jayentana Phongdokhibani Langthabal asigi manung chana leiba Langthabal khopung kabui khulgi Mairapai bi Amadi AC asigi manung channel leba mahisang singi mahiroi yauna chathakiba thoram aduda Jayentana hai AC asigi MLA Karam Siamna miyangi mihut ama oina lebaki dama kari thodang lorobage habiduk ngasi degi numit humni phawgi manungda miyamda khangangadabani haina su Phongdokhi Sumang lila nupi sabi kakching komot laikhidre Manipur gi Sumang lila gi phambakta nupi gi saktam langduna miyam gi thogal tawram khibi miyamna kakching komol natraga mem thoibi sabi haina khangnaba thingnam nilakamal masagi anaba amana maram oiraga ngarang numidang waram laikhidre kakching district gi kakching khunau angom laikai da leiba laikhidraba TH mangnem jaw amadi thingnam ongbi madabi ani gi macha taret gi manungda macha nupa hal oina taibang da khongdarakhiba thingnam nilakamal kakching komal masagi chahi 63 shukhrai Mahaki machanupa mari amasung machanupi mari lehori laikhidrabagi hakchang asi ngasi mahaki pokna pamlamdam kakching khunauda aroiba mathang mangam pangthokre kakching komol na hinglingai matamda Manipur gi tongan ba sing Sumang lilagi kanglup kaya da saruk ki tongan ba saktam kaya loduna Manipur gi mafam kaya da Sumang lila kaya utuna Sumang lilagi artpu yokhatnaba honarakhiba saknaraba artist amani Amsuna sinur thabum amachumna chatharakpa nifutaruk shuba mikap thokpa numit losingkhrai The All Manipur Student Union Amsuna sinuna haukiba Mars ki tang tara taritagi hoduna tongan ba campaign singaluna na pangthoktuna lakhiba nifutaruk shuba realization day mikap thokpa numit ngasi losingkhrai ngasi losinba numit asigi mapung oiba thoram pisum chinga machada leiba athoba singi khubamda lamdam asigi tongan ba organization amadi school gi mahairusingna haikaleka tamlaba matung mass rally ama pisum chinga machada gi hoduna ya school police land leiba
MDU Hall da panthumam oiduna mafam adugi miyamgi oiba khananenabagi thoram pangthokhi thoram aduda AMSU gi president Lukram Malang Mamaitei AMSU gi hanagi president Yangkokpam Priya Kumar hanagi president S Budi Kokami gi convener YK Duren Nupi Samas gi president Thokchom Ramni Core Committee on Relief and Rehabilitation gi convener Julia Singlai amadi AMSU gi hanagi thawpuramba kayana athoiba mithunglensin oina saru yakhi thoram aduga mari lenana AMSU gi president Lukram Malang Mamaitei na phongdokhibada Manipurna India da tinkraba matung lamdam asida mitop miyancha kaya leptana changsilakpadagi ing kumja lising amaga chamapan marfuda AMSU na achauba thawnang loduna foreigner sing masa masa gi maramdamda halan khigadabani haiduna changsilakki bakhongjang aduda thawaina pontha pikraba mahiroi luchingba ani pochhangbam Premananda amadi hoidrom lokena leikhidaba asigi ningsing thoram oina AMSU na mikap thokpa numit asi pangthokduna lakli Laikidraba athauba ani asina pamjaramba mitop miyancha sing khandokdona maramda halan khigadabani haiba wakhalon adu ngasi maksu AMSU na changsinduna lakli lonana ing kumja lising amaga chamapan marfu amadi lising amaga chamapan marfu daramari dal lamdam asidagi foreigner sing tanthokhigadabani haidona AMSU amadi lenga ka anirak thokna MOU sign tawna ki basu leire adubu lenga ki maike degi ngasi phawba thabak to onthok tana leibana maram oiraga ngasi di lamdam asigi yalhomi sing masagi maramda saidang bagi phibam amada leire haina su phongdokhi US ki mafam kaya maramda COVID ki anauba variant samdoraklei Sikada haina khangnaba COVID-19 gi anauba variant ama United States ki tongan tungama mafamda sandorakpa thingnare Omicron gi saklon honglaba virus asi pakshana chandorappadagi health experts singna akhanaba cheksin thorang lokotpa hokre anoba variant asina miyoibigi cell manung de changlaga immune system da chawna akaiba thogalai anoba virus asi mapung oina sandarokliba state singdi California, New York, Texas, Florida, Illinois, Pennsylvania, Ohio, Michigan, Massachusetts Virginia amasung Washington na chingmani malemgi oina su Australia Germany Denmark amasung Netherlands yauna lebak kutra da henbada virus asi sandoropa thingnare anoba laichat asigi maru oiba layong sing hanagi covid trend singa chawrakna manai kharadang palabada layo hoba lokhuba khanauna ba hakchang chokthaba kokchikpa wakhal ningthina khanmangamdaba ningsa so chaning tana honbangamdaba manam amasung mahau khangdaba oba khong hamthaba asina chingmani hauzu Pawagi oina anoba variant asina maram oiraga miyebigi hakchang ka hena sokhanduna hospital da pukhatpagi report laitri adum oina mak sandopagi changdi mamangi variant sing dagi khongjin yang bi heli hari Tronglaobi ki tamthiraba mihatpu namsinaba lengak na hona roidabani hari Tronglaobi ki tamthiraba mihatpu namsinaba lengak asina hona roidabani NIA da sinakre haraga state lengak ki home department leitabugumna mihat pasing asi phawba phaba ngamdana leiriba asi ikaningai ni hana purum rima council gi joint secretary Ajay Purumna khuriek biduna thador pachola mana hari Cherola sida chingi lamda lo leitabugumna phongna khutlai pairaga chaliba sing adu lengak asina permit piraga chathanbani hairoidabagi maram leite masibu India lengana khangjinadaba haibasi laibak thibani pikliba angang chahi manga gi tamthina amnadi tha manga khaktanga riba yamna Yashna Anina Mamagi Manakta Tumjariba Adubu Bom Kapsin na Hatkiba India ki President Prime Minister amasung Home Minister na Nuaitawa Phongdoraktaba amadi mihat pasing adu phanabagi wafam amata ngasi phawa Phongdoraktaba habasi lamdam asiki yalhomi singbu India ki citizen ama oina lawdabani hairoidabagi maram leite mihat asi malemda leiriba mipum khudimang na condemn tawpham thoi matam sangna chatharakliba lan asina mara leijadaba miyoi kayagi mayum makai maina tumna thadokpikre kaya amana IDP oina hingli Maralitaba nupi angang khaktana mihat thina hatopikre masina porum rima council na haining libadi pikliba angang micham halaga taliba demand adu phangadawribra nakhoina taliba demand adu India lengakta amadi mari lenaba authority da tangadabani mihatina hatopikrabasting amadi thiba khangdana leiriba kaya asigi achumba wahel phangana bahonabagi thabaksu mami sambagum Ure isu asi na thairaga na chungdana leibagi mami ama Manipur lengakta lebugum miyamna udana lakli masimak laibak thibani Purum Rima Council na miyobagi hak human justice phangnaba changsileba khongjang khudimakta sawali amasung achumbagi damak lepkani hanasu cherola sina makhatana phongdorakli Lomi singda thazaba pikhiba sing thabak to ontho u haina lomi lupna phongdorakli
Manipur Lomi Lup ki parent body ama oiriba All India Kisan Sabha asi loi mapu British ki akanba miot minei amasung masing yamlaba imung kaya chaba phangdabagi awaba mayong narkiba English ngamaga jamapan kuntra taruki April 13 da Uttar Pradesh ki Lucknow da lingkhat kibani India ki Prime Minister Narendra Modi lengakna longmi sinmi micham miyam amasung nongmagi su nomlagi hingnaba honariba singi mayokta singnarakpa sing thengnanaba All India Kisan Sabha gi mapangal kangkha hanaba honaba yamna tangai fadei Loinana longmi singi maru oiba isu ama thorakpada Kisan Sabha asina mangjin thaba thodang logadabani hairaduna Narendra Modi lengakna cooperate mapu sing agriculture sector da khongda hanaba hanba letana thorang libasi thingnaba longmi singi organization kangkhan hanaba yamnamak tangai fadei ningsing be yabade lisingani tara marigi lok sabha mikhalda BJP nal chingba Narendra Modi bu lengak santi pahenbada Chawna mateng pangkiba lanai cooperate mapu kharada ahenba khudong chabasing phanghanaba haukiba chahi tarani thoi asida longmi sinmi amasung micham miyam shingnaba anoba economic policy kaya hodokpa lab3 longmi singbu cooperate mapu singi makhada araiba minai gumna thamnaba lisingani kungi September thada masing yambagi sakti sisinaduna wathok oraba farmil ahum nampuda parliamenta pass tawkibagi mayokta yaningda phongdoktuna longmilu Chahumga yang khaironggi apunba body wadiba samyukta Kisan Morcha na National Capital Region Delegate ngangkhai lambi sing thingba khongjang changsilubada State Kharaga Assembly Mikhalda BJP Merep Singda Chawna Sokhangadabadu ubadagi Narendra Modi na wathok oirava farm law ahum adu Inglisingani kunmathoi gi November 19 da handokhibagalonana lawmi singna chahi lisang sin taksinduna laklaba legal oiraba minimum support price lepnaba dabi adu thabakta onthonaba thajaba pikibani Singjamai Maikeda ngarang chatkiba Mairagi rally da miyoi kaya asoka panangkhrai All Manipur United Clubs Organization Amuko Poirai Lemerel Mairapaibi Apunma Manipur All Manipur Women's Voluntary Association Amoba Committee on Human Rights Kohar Amasung Manipur Student Federation MSF na sinduna ngarang numidang leilongdagi Singjamai phawi manungda miyamgi Mairagi rally da security force kamunarapadi miyoi kaya marum asoka panyawkhrai Tronglaobi gi Thoudok adugi achumba wail fangalu angang hatpa yaningde Central Forcing Hankro ekugi lebak akhuina ngakchagani haibana chingba kholau sing laududa masing yamlaba miyam aduna Chief Minister Yumnam Khemchangi Yumnam lekai da leiba mayumda thomjinaba honarakhi adubu security forcing na masing yamlaba miyam adulak sinaba masing khangdaba makai tear gas sa sing kapki Thoudok aduda kakwa assem lekai da sunatagi chahi mari khakta riba Thokjom Leshemba Koba Nupamacha Ama Mayumda Leringai da Sokhi Miyoi Kaya Marumsu Asoka Panangki Tear gas kapsilakpada Yum Amasu Maichaklakhi Central Force in the Migi Yumda Panjaba CCTV camera singsu Togaiduna Tamtirability Mayam Adu Miyam the Utki UNC na Sinduna Naga isugi matang da closed door meeting Phongdokhre Naga Singna Tumina Leribasi Asonbani Haina Loridabani Haina UNC na Phongdorakli Hauki bachahi lisingani kulumjogi me ahumdagi haurakhiba kanglopki irang asigi makhatarappo oina kuki singna naga singi mathakta ahenba thawong kaya chatharliba asiga mari lenena UNC na sinduna ngarang Imphagi Tangkhol Baptist Church cha akhanaba mifam Phongdokhre Close door da Phongdokhiba mifam aduda naga singna khundariba tongan district singda leriba CSO church leader intellectual students body gi mihut sing amasung naga luchingba kaya su yaukhi Mifam aduda maru aina naga singi right lan amasung security ngak sendona thamnabagi matangda khanakhi loinana karigumba lenga ki maikedagi naga singi right lam amasung security gi matangda karigumba amata thau sadana leiba tarabadi naga singna masagi hak kanjanabagi damakta chapchaba khongthang sing paikhalakani naga singna tangdu leitaba pami adumapu leiriba phibam asina maram oiraga naga singi phibam asi asum soksilakpa tarabadi makhoigi miyam kananabagi damakta sem saduna lei haina su phongdokhi Arobada Maruba Pau Amukana Pizari Trust Building Nisangi Manung Chana CM Khemchan Ukhrula Khongchat Phongdokhre Tangdulai Taba Hanjilaknaba Wari Watai Shana Banatana Atopa Pambai Amata Leite Haina CM Phongdokhre UNC na Sinduna Nagagi isugi matangda closed door meeting Phongdokhre Naga singna tumina leribasi asonbani Haina Loridabani Haina UNC na Phongdorakli Tronglaobi ki tamthiraba mihapu namsinaba lengakna honaroidabani Haina Phongdorakli Matang asida loyalam E-PAO na namitangi pau bibil lazare tabili ba khudimako amuka hina kurumjani